ngara nungdan phong kiba pandangi pause dagi maroiba pau khara khanga cheraga miyamda khudo tamjige Kuki militant sing chana mayoknagani Meitei Lanmi Kuki militant sing na Jiribam gi Meitei sing da makha tan hingsa gi thong sing chathaba leptrabadi balance burner sing na chana mayoknagani amadi Jiribam bungak sengani haina Meitei Lanmi Jiribam unit na phongdorakli volunteer unit asigi chora amada tarani pan suba lok sabha mikhal gi phal hek lauthokibaga Kuki narco terrorist sing na Meitei sigi mathakta amu hana lan chathaba haurakle Jiribangi Godartol dagi soibam charak kumar kauba mioi amma bu Kuki militant sing na tha asigi tarukta faraga tamthina hat pikhibaga loinana Meitei gi yum kya mai tharakpadagi khunjal sing khul thadokuna safagadaba mafamda changjafam lauduna leiri Kuki militant sing na Meitei gi yum mai thavada natana laisang phawa mai thaki Kuki militant sing na ningthina plan tawba matung barak turelda hida laklaga Manipur police ka outpost da attack chathari hairi Kuki singa chatharakni bathong asibu yaningdaba phongdoktuna Jiribam da total shutdown lokthokle total shutdown asina emergency anaya amadi daramaga mai leinaba thabak sing komthokani haibaga lonena total shutdown asibu thugairapa khudingmak maduda tholokpa aphapata pumba masa masana pugadabani Kuki singna makha tana Meitei landa chatharaklavadi Meitei Lanmi balance burner na chana mayoknaduna Jiribam bungak sengani hanasu phongdorakli Center amadi state leingak na Jiribam district kanaba thabok lokhakadabani WMC Kuki narco terrorist sing na Meitei da amu hana akanba mawngda landarakpabu wal Meitei council WMC na akanba mawngda condemn tawbaga loinana Jiribam district kanaba state amadi center leingak na akanba thabok lokhakadabani hairi council asigi chira amadi Jiribam district po state leingak maru oina home department na miraibadagi section davadagi Kuki militant sing na khangawdana mafam asigi Meitei singe yum kaya mai thaba hatpa tupagi thabak chathaba ngamlibani hena nungaitribadi mafam asida lairiba central force sing na Kuki militant singe thong thingnaba honabagi mahutta Kuki militant singe makhutagi hingnabani hadina hodopagi thabak chatharakpa asini makoina Meitei bungak sembibagi mayum thadoktuna chelhallaga Kuki militant sing na maningtamna mai thado ali hairi thawng asing mai khoina churchampur kangpopi amasung moreda khundariba Meitei sing da thokrabani Meitei sing lanjenaraga makhogi yum sing mai thadokpa lut tawbagi thabak Kuki militant sing na maningtamna tawhali Jiribam da Meitei khunja chani rom central security force sing lakthoklaga makhogi yum sing mai thankre masingma mafam asidagi Meitei sing takthoknaba lalong amani haina su phongdorakli mahairoi nupi macha hatpada chenaba akan machairak piu amawaba poirei lei marol tha sigi tarukta khongjom sapam da piklibi mahairoi nupi macha amabo mioi amana makokto tokno thomdina minungsi leitena hat khipadokpo imaru poirei lei maro apuma maira paibi Manipur amadi all Manipur women's voluntary organization amawaba na awangba thakta yaningdaba phongdorakli miyat aduda cheneriba mioi adugi mathakta mai leinaba singna chapchaba thabok lokhatpiyo haina imalup ani asigi maikaidagi pungning chingsilakli ngachi khuya thongda leiba poirei lei marogi office ta pangthopa paugi mifam amada amawabagi president Y Kunjarani na hai irang amadi ichaugi chaitheng nanglingai cherakta machana mama hatpa mapuroibana masagi loina bi hatpa amadi pikli binupi macha hapegi thokdok sing tholakpa laibak thibani puariga sagonaduna laklaba ihausingda khunai asigi nupi oibisingna azabu thodang lauduna lakliba haibasi khunai miyamna matam leiba khibikta ningsingba sumgani loina khunai da sokpa wahi photo amadi video na singba kaya social media da thagalakliba singasi makha tana tawbigano haina mahangna phongdoki nakal amaramda paugi mifam aduda saruk yakhiba poirei lei marogi president S Memchana irang asigi manungsana ngachi ngarang Jiribamda leiba Meitei singi yum kai kaya Kuki khulai faiba singna mai tharaklaba fawbada lenga asina leiba thonga sida mama oibi singna penadrei Manipur lenga nga tofam thokpa mathau tawbiu center lenga asibu sijina ningba mawngda sijina hangano haina pendaba phongdokhi phagalaba brown sugar nupi lop singna mai thaduna mangankrei Kurai konsam laikai apunba nupi nongpok lenga apunba nupi lup amasung apunba nupi kanban ima lupki kanguna ifal is ki tunga mafamdagi phagalakkiba brown sugar yawba bel container taragani mai thaduna mangankrei loina masai oijaba khara fangnabagi damak drug lalonba singna su masana khangna drug yonbagi thaba achubada thadokpiu natrabani tungda lakpa afa fatai pumba masana pugodabani haina nupi loop ahum sigi maikaidagi cheksin wa thamlakle haiba nupi loop ahum asina phagalaba brown sugar yawba bel container taragani pan ahangba bel container ani syringe ani churup upu ahum amadi sijinaba loiraba
Jiribam tablet ki strip amang asi Kurai Konsam Laikai Community Hall Paumi Singi Mamangda Putokuna Mai Tharaga Mangan Kibane Hariba Polam Sing asi Haukiba Numikaranigi Mamangdagi Tunga Tunga Mampam Singdagi Fagalakibane Ngachi Cho Komedoki Mapam Amadagi Brown Sugar Lai Ragalapa Drug Saba Miyoy Ama Bell Container Amaga Sirinska Kolna Fabangam Kiari Hiramashigi Matanda Kurai Konsam Laikai Apamanupi Loke member Nungtoma Moongbi Radaman Bina Haiba Drug Singasi Komedo Kawai Soy Amasung Kairang Muslim area dagi Lairakpani Haibasu Kangbangam Lay Langaki Mari Lainaba authority Singnasu drug Tingbagi Kongjangasi Hena Mapumfana Paikat Naba Honaminasi Hainasu Apil Tarakli India Langak na Manipurgi Saktam Kahandana Amade Miyambungak Senduna Tambangam Drabadi India the Pulubagi Wantok Lagani Tazade Joy Chandra Kothongzam Ipa Ipugi Ikeng na Ngaklamba Ireba Iram Dam Tugaina Bangashi Sumaru Hundre Kuki nako terrorising na Manipuri apun bagi saktam thugay na ba nung makang na changchilakliba si mangda phaw mangluno India lengang na yung na tanjem bagi thawong chatharaklavadi pre-measure gi status talakloi hainingay leite haina June 9 observation committee gi chairman su oiriba UCM gi president Joy Chandra Khodongjam na phongdokhrei wafam asi observation committee asina lakadaribat kungomdoi suba the great June uprising and unity day gi tharonga mangonyana Atawbasingi yatafang oiba ke Trupaki Akoiba Chit Chembagi Fibam Yangsiladuna, Paumising the Mahana Fongdokivane, Paumising the Joy Chandra Kodongzam Nahai, Tasigi Sajataragani Pana Pangtoka the River Kongom Doi Suba, the Great June Uprising and Unity Day Tarangi Mangonana, Ke Trupata Laiba Atawbasingi yatafam oiba Mapamasigi Akoivada, Chit Chembagi Taba Paka Paure, Haukiba Kumjalising Aniga Sumna Amage, June Taragani Panda, NHM IM amadi India lenga anigi marakta chatharakpa ceasefire agreement ge saru ama oina Bangkok ta taunakhiba ceasefire agreement da without territorial limit haiba wafam yorokpadagi miyam ge akamba ihaw ama lakhe ihaw aduna maram oiraga ceasefire agreement ge without territorial limit haiba wafam adu laukthokibani haire mahana makha taraduna hai Manipur apunbagi saktamda ngasi ju singnarakpagi thabak singde adumak leptana thengnare June 9 observation committee na laringai da Manipurgi apunbagi saktam thugai ba haibasi khak oithokroi ngasi su Kuki nako terrorising na Manipurgi apunbagi saktam thugai na ba nongma kangdana chathat agriva asi oithokani haiba mangda famanglono loina India da Manipur na March tawduna tingkiba asi kumja 1958 dane India lenga na Manipurgi saktam kahandana amadi miyambu ngak senduna thambang amdrabadi India da pulubagi wanthok laigani thajade India lengang na yung tan yembagi thong chatharaklavadi Manipur miyam na pre-measure status alakloi haningai leite maramachine India amadi state lengang na Manipur gi puari masakhang na thabak paikhat pachumgani masida natana miyam gi apambagi wangbana thabak tawraklavadi observation committee gi maikei dagi su chap chana thengnagani haike